Manipur lengak na sinduna demographic profile of Manipur gi matang da numit nini chathagadaba consultative meeting kam seminar asida JFD amadi Manipur miyam na taliba demand mitop khandoklaba matung census tawgani haibagi ona tainabada warep lauduna thabak tawraklabadi census boycott tawgani haina campaign for just and fair delimitation gi maikai digi section warol thamlakli hiramasi gi matang da ngasi wangkhai thangjam lekai da leiba Lubasigi office ta tongan ba CSO singi luchingba singna saruk yaduna pangthokiba mifamda lamdam asida NRC update tawdriba makhai census ki thabak thoram boycott tawba haina warep nare haina JFD ki convener Jitendra Ningobana phongdorakli makna makha taraduna JFD amadi Manipur miyam na August 13 tagi hogani thorang liba census ki thabak asigi mangoina na lamdam asidagi mitop khandoklaga chathabiu haiduna lengak ta matam kuina dagi taksinduna lakhibani lengak asina ngasi fauba tasinadana lakliba sida hokiba July 13 ta lamdam asida leiriba civil society organization singi miyut sing yauraga mifam pangthoke Mifam aduna August 3 faubagi manungda NRC update tawraga census paikhat kani haibagi chapsaba lenga ki firip ama lauduna miyamda khangangadabani haiduna matam thaduna lakpa dunga si aroiba numitni adubu Manipur lengak na sinduna demographic profile of Manipur gi matang da numitni chupna consultative meeting kam seminar pangtoklagani khangalakhiba seminar asida saruk yaduna kari karam warep lawgadoribano haiba yengmatari JFD amadi miyamna pamliba NRC update Toudringei census tawbagi thabak chathaba yaroi haiba wafam khongma leiri Pangthokadoriba seminar da loba warip na miyam gi apambagi mayokta thabak tawraklabadi census boycott tawbagi khongjang hena kansinna changsilagani haiki Ebak miyam punna koi mekai leaders sing aduga akhang ai oja sing yauraga ko tanajare tobu pangthokadoriba seminar asida tarik 3 amusung tarik 9 se sida tarakadabo warip aduna Manipur miyam na pami bo warip ki wangmada makoi ne kari malauraba haibadi NRC se akoi tau akoi census tawdingi mamangida NRC tawgani haibo wafum se phungdoraktaba akoi taragadi akoina khanjaramba Manipur miyam na khanjariba hauja tengkhang ka na hanna haira fawda tabidrebani akoi boycott tawgani haina koi khanjaribo phungduri akoi Laiba tarik 3 amsung 9 se masi warek ki matungna karigumba miyamna pamba warek ka lobiraba yes okay miyamna pamba warek lobirek butar gadi ekoi boycott ki kongjing je koi sangsing gani ebak miyam punna koi mekai leaders sing aduga akhang ai oja sing yauraga ekoi tanajare tobu pangthokadoriba seminar asida tarik 3 amsung tarik 9 se sida tarakadabo warek aduna Manipur NRC sina kona tauna ba khoi takna minarasi haiba gumbagi mawongama moina pire ibe invitation sida mami tai masi akoina har hena usalugo irambasi yai aduna moina recommendation lawbugi step ani hapai aduda akoina haijaningi badi census tawgragadi census ki data da yumpham moiraga delimitation tawdoini census tu da mito mian chasing khantok tana yauksan gragadi hayeng akaiba mayam lakani haibse koi JFD ki aset pathajabani aduna akoi gi di census Toudringei da NRC update hana tawbiro aduga census kona taw haiba JFD ki amadi leibak miyam gi firepse kaimto hongba leite karigomba nomi nini sida akoi baton tawra abani na lenga pu ikai khumna bu utpo ina koi yawbudi salani ade yaw matam sida moina lawrakadoriba ware firep mase akoi ki taliba demand ji tayon badu oiba taragadi akoi se akoi gi aroiba oina census se boycott tawba haibase dum changselakna ba koi thorang tawdana